मियामबु खुरुमजरी नॉर्थ ईस्ट अमदी मणिपुरबु मसिंग लांगमदना थोमजिलक्लिबा बांग्लादेशी पांगल सिंगदगी कन्वीनबा वाखलोल गलोइनना CAB पुथोकपिरकपगिदमक BJP की नेशनल प्रेसिडेंट श्री अमित शाहबु हन्ना थागतचरी पाकिस्तान भारत बु खुदुम चन्नबगिदमक अरोनबा मसुंग अफोंग लालोंग कया मसि फावबा चथदुना लाकली अफोंग लालोंगदी मखोय माइथिरि लिसिंग म चमापन हुंद्रामाथोय हुंद्रानिथोयदा इंडिया न मखोयबु पाकिस्तान अमदि बांग्लादेश हाइना तंखाई ताना तुकाइबिरि हौजिकसु अफोंग लान मखा चथरकलबदी पाकिस्तान तुमना लोबि याबगी ओइथोकप लैरि अदुबु हनब लैते पाकिस्तान के अतोप लालोंग अमग लैरि ममिंगना गजवा ई हिन कवी लान सोकनदना भारत पु खुदुम चन्ननबगी दमकता मकोइना मरु ओइबा टैक्टिस अनि सिजनरी अहानबदा मुस्लिम मसिंग लेप्तन हेनगतनबा होनबदा अंगांग मसिंग लांगमदन पोकपा मसिबु पृथ्वी के लेबाक अतैनसु खंगतुना वोम जिहाद मसुंग लब जिहाद हाइना थोनबिरि लब जिहादना नन मुस्लिम नुपिसिंगु यारबा मखै लौसिनबा अमदि मुस्लिम ओंथोकपा अदुगा वोम जिहादना पांगल नुपिसिंगी अंगांग खाउसी पोथाबा मतम पीदबा मतौ असुमना चाबोक फलगा मसिंग हेनकटपा सिना पाम चांग यौद्रगदी थंगनबा लेबाकता लेबा पांगल सिंग हुराल लनादा ngamliba makai pusilakwa hairiba program asigi makhadani manipur dasu illegal muslim mayam bangladesh tagi changchilakliba loinana world gi muslim maraktagi khwaidagi sathiba rohingya mayam pusinnu manipur da leiramniba makhoi asina karigumba riot kumba tholokpa matamda mihat mipun gi thabak pangthok hannanabani rohingya singdi mihat mipun taptana torumlaga manipur gi mapanda swai launa mangthibang ngamni pumnamak asi pakistan amadi arab leibak gi sel chauna thadaraklaga lepa leitana mamangi government singna usinnadana vote bank ki damak khallaga chathaduna leiramlibani masimagni Sri Rahul Gandhi na lisingani tarani pangi July tarani thoida inqilab kauba urdu khabar amada yes Congress is a Muslim party haidoklubagi wajau thokiba masi public domain da leiraba wafamni plan asigi makhadani manipur dasu Congress ki mirep singna pangal gi dress selaga pangal sing da target toiba Assam da district mapanda Muslim majority oiramdagi hauzik district taraga matho yokribasi dormant population growth natte mapandagi plan tawraga pusilakpa ngakani manipur dasu ngarang nahanta khetrgau kendra da Muslim voter masing lising ani khak khangen hengalakliba mabuk phaba Bharat ki democracy system human right pui kai khumnaba dharma khuding pui kai khumnaba amasung sathina tolerant oiba lamdam sida sigumba gazawa I hingi plan mayam si mapangi yeknaba lebak nasu mateng pangsilabanina yamna tuson manson jaba yaw sangu amagi marakta sahing saba kaisal khara thajin maga chapmanare pumnamak ase ekhogi prime minister na ubi amasung Sri Amit Shah na khangi north east amasung manipur si bharat ki yamna atangba maru oiba phajarba lam ama oina lawi maram aduna world gi oina chatharakliba evil plan asidagi kanbinabagi damak CAB asi puthok pirakpani CAB gi matangda bharat nagarik oiraba pangal amat tanthokpagi wafam yaudi loinana manipur da Bengali Hindu single ama phau sanglakpagi wafam su leite CAB na kanab pigadoriba Bangladeshi Hindu singdi Assam Bengal amadi Orissa da mayum leiduna sinpham paiduna macha lairik tamhanduna settle tawduna leiraba ngaktani CAB pass tawre haiduna mayum makai sidoktuna manipur da lakadabu leite laklagasu kadai da leigadoriba amadi kanana lam pigadoriba logically oithoktaba post si opposition party na makhoi oiba puthokningai issue amata leitabanina ngaprum mamai khuzin sikpagum CAB haina miyam da ki handuna leire manipur gi panghal khuding su thajanuna thamle masi vote bank politics ki manung chanmani india gi oina muslim gi khwaidagi develop tawba masung santi oina hinglibadi prime minister modi gi makhadani matang asida manipur da darkar leitraba masing yamnaba CSO singna sendal lambi oina CAB gi issue sida khangna miyamda pathalaga karwar tawduna leire makoina phangkiba paisa mayamdo amangba pisa ngaktani arab leibak tagi haitharaklaga pakistan khuli tharakmani
yeknaba leibak ki pisa lawba haibase English ta creator kawbani CAB support tawhogdrabadi Manipur da chahi kungi matungda lai harauba thabal chongba ningol chakoba uraroi laining thol sanamahi latpa yararoi umang lai amadi atai license sing ala lawpham on kragani maitai nupi khuding phimuna khumlaga mamit tamak phanaga chatlaragani maitai mayam makeup thokpiro chaning badharma chatpiyo pangal namasing hek hand ket kibada atai lining chatpasing mangaklelaga halage hairak haina mamangaida angang themada tapta haiba wahai ama sizinabagum leibak yeknabasina hojik matamda kep lakli lauduna leire kep sogatpiyo maitai puruk hingnaba amat ngairba mantrani miyambu amukana khurumjari